Usah juga.
Aduh, kalau pasti ada. ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛ ꯍꯣꯁꯇꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯂꯨꯟ ꯊꯥꯒꯠꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯣꯏꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯈꯠꯄꯤꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟꯁꯤ ꯗꯥꯏꯔꯦꯛꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔꯁꯤꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ L. Nanda Kumar Singh, IS, Director of Education S, Government of Manipur, Haribo Oja Sibusu Phamam Langda Lengsin Biranaba Noluksari. Konjengbam Ramesh Singh, Joint Secretary, Thaunawjam Laikai Development Association gi Yamba Sibusu Phamam Langda Lengsin Biranaba Noluksari. Yambang Ariambam Milan, Advisor, Manipur Students Federation, MSF Pusu, Phamam Langda Lengsin Biranaba Noluksari. Look asigi President in charge ki thawai pubiriba Yamba Hijam Roshan Busu Phamam Langda Lengsin Biranaba Noluksari. Oh. Ah, si Dana kami. Si Dana mapasay rin. President members singna phampham langda mathang lengsen bikrabagi tungda welcome address bibinabagi damakta presentation of best and give all the president members lengyang PPP nabagi damakta Lukasigi ichal sing na pusalakan da ikogi Lukasigi Vice President ni thawai pubiriba Sabongbom Sunil Kanta
Vice President MSM na President Member singi pamam lang dalengsin biriba oja sing yamba sing lampi kudol tambina bagi damakta noloksari. Presidium member singi pampamlang daleng sin bigraba yamba sing daleng yampi kudol tambal loy krabagi tungda ay koy gi candle lighting tawina ba presidium member singi pampamlang daleng sin biriba oja sing yamba sing bupun ng leng thok pirat tuna candle lighting tawina ba no luxury. Leng biragli puna mangnai koy kuba putu na ikai kum na bon minasik. Thagachari makasata jarak pasidi aikoigi matam sang na MSF ki thabak thawai tawjarambi laikhidraba pumnamaki maphamda minin ani khak aikoi hagat tuna ikai khumnaba onmin na si haiba wapam se thamjari. One, two, three, start. Thank you.
maka sathajrak asigi di akhoi gi lup asigi general secretary gi thogai pubiriba marup tekcham rojena keynote address pibinabagi damakta lengsin birangnawa noloksari welcome amadi keynote ani mapun pibinaba noloksari aham magtada ngasigi Manipuri Students Federation MSF na Manipur gi lemai da safong akiban numit iramdam iraipak Manipur gi thogai kaya pujaduna ngasiga tana sahi kun gamanga silver jubilee hariba thoram masida chillaba ishagi thawai kya bu kaithok piduna lengbirak liba ngasigi president member da lengsin biriba ika hangoi na hairabada ming oina pangkat panjarabada Professor Laisam Deven Singh, Director Jawaharlal Nehru Institute of Medical Science, L. Nandakumar Singh IAS, Director of Education S, Ngariambam Milan, Advisor Manipuri Students Federation Amadi, Hizam Rosan, President in Charge Manipuri Students Federation MSF ahaba maktada Manipuri Students Federation MSF ki maikai degi nolukna ikai khumnaba utchaba na taramna okcheri loinana ngasigi function asibu loibo phawba saruk yabigani haiduna lengbirak liba tongan ba civil society organization gi lusing basing amadi iramdam asigi tongan ba district gi lengbirak liba mahiroi sing imaibel sing amadi ngasigi function asibu Manipur gi kachin koya yauna sinba thungna miyam gi mit nakongda uhan bigadoriba tahan bigadoriba fresh electronic amadi print media gi isna khai puna mupuso aina yana na ikokno ne kai khumna boccha boloina taramna okcheri malem gi lemaida ifrup kayana khunda laita krabasing yauna irebak iramdam asigi Manipuri mahiroi singi apunba mahiroi lup oina safong lakraba Manipuri Students Federation MSF na Manipur gi imagi thawai yarakpa sahi kun gamanga mapung pharakpagi thoram asida miyam punapo ahaba maktada kai khumna uchari chel baturi gi ichel na leptana chenthal pagung ngasi October gi tang tarago humdoi yai faraba irai numit asida mahiralup asina Manipur miyam golina thabak thoram kaya leptana pangthuktuna lakpa asi sahi kun gamanga pharakle sanglaba sahi kun gamanga chukna mani MSF na iraipak iramdam gi apun bagi shaktam sagatnaba khunda leita duna leminarak liba for kanglu punamak machin manau oibagi achetba mari sesen hannaba amadi ing tapatang du leita ba khunai ama puraknaba hona duna sulakli mayam da chokhatpa ahongba awonba khunai ama puraknaba hona bada mahiroi ama oina mahi masing khat tambanatana sothare liba khunai asibu kamnaba honabada achobo thodang lei aikoi gi iramdam asi charangnaba mafam ama oibana awaba kudong thiba kaya laklabasu mayoknaba haibasi aikoida achetwa firep amani ngasi luk asina Manipur imagi thogai yarak pasai kun manga pharak pagi pangthok liba kun gamanga suba foundation date 2023 silver jubilee thoram asigi mikupasida mahiroi luk asina Laibaki thogda kaya pangthok sagiba amadi lupasina miyam gi damakta yajakiba thabak thorom kaya tentakna miyam da kitang thamjage ahan bada ing kumja lising ani ga sukna taruk ki February gi mapanda haukiba awareness based academic campaign ama oidiba aikoi larik ning thina tamsi haiba asigumba iramdam asigi education system mahigi kanglon asibu hena mapanggal kangkhat hanna balonana kunai asigi history territorial amadi political status ta khanghan nabagi mahiro singna khanghan nabagi pandamda hokdokhiba adugumba academic campaign amani masili sang sitna MSF na sathaduna lagli campaign asigi makada education S ki makada leiriba mahiro sang sing khaknatna college university ki thak phawbada mahiro asina matam gi mahiro sang
singda khudong chadaba awat apa mari lenaba authority singda ayandana thamnaba mairo lup turukna hawdoktuna phamkiba mifamni mifam asida CSO KSO ansam yauna leiriba students organization sing intellectual academic san resource person media person student punamakki leader representative yauki masina mai paga nabagi ahanba khongthang amani adubu thokliba thokdok asina mairo lup turukna lepa leitana sangsilakliba paikhalakliba wakhalon asi mami samkhigadara haiba nungangba phawdabadi natte mairo MSF na drugs environment women issue education system Manipuri territorial integrity inner land permit system armed force special power dragonal law hariba issue singda matam gi thabak thoram kaya pangthoktuna paikhatjaduna mayami thawai yaduna su laksari loisilakpada hौजिक मिकअप थोकलकपा मतम ओइरे कंगलेसा सिंह हाइबा वखलोन असिमियाम द थमजबगल लोनना इसाना इसाबु मसक खंगजबा मतम ओइरे इसाना हाइबा असिनी मरम असिना ngasi tilliba ngasi lengbirakliba कंगलेसा अमदी पलेम सकलेबी इमा खोइबु ताकपीबा तंबीबा ngambiriba ओजा सिंह अमदी आइगी नुंगसिरबा आइगी इगी मरी इसे isan inaw ipung khwai punamakna apunbagi wakhalon sagat minaduna matam adugi lamyanba hizam irabot ki wakhalon asigi makhata akhoi punsin minaduna imaleba ki tamakta khongpham setna leminasi apunba natana akhoi gi kari khulai lairibage haiba wafam si thamjabagolena ayaki nungi warol matang asete tinjari purama putakachari Jennings ki director ki thopubiriba tamo professor Laisram Deven Singh anbamakta dai kai khumna buchari Thangnawjum Laikai Development Association ki joint secretary ki thopubiriba Iyamba Ramesh kai khumna buchari MSF ki advisor Tamo Milan kai khumna buchari association asigi president ki thopubiriba Inaw Hizam Roshan kai khumna buchari mayam ki maraktagi wangang bada mayamna haurikliba angangsingna khwaidagi pambiba aiga sulnak manaba tamon thanabri Laisram ikai khumna buchari oza sing nungsijaraba ima ibel sing press ki isil inaw both print as well as electronics ikai khumna buchari amadi satra satri sing pumna ikai khumna buchari aisi aruba meeting ama layobuna maram oiraga mayam ge ayaba lawjaraga hanba wangang sage haiba sigi permission si lawjabani Roshan na laknana ba haiba matam sida Roshan ai bu thabak che chin basina lakpasa pharak ta dung male haiba da Roshan na haiba si sardi MSF ki laikai gi mi gumbani secondly masi silver jubilee celebration ni lapida ba yade haiba sida no haiba ngam da badagi laksabani la abanina saigi isal inaw mayam si uraga ai wafam khajitang thamjaramge aikoi classroom amada lairiba aikoi satra pumnamakse simple pass ta pass to go oigera last ta ba angang oigera first loi taningni ba ko lai yam haitawa satra su first taningni ba but classroom amada first tagadaba satra di amagaktane ba atu first loi taningni ba first aning da ba satra amuk lairoi kari maram gi no hai taragadi masigi maram si matam gi oina changes kharaga lai ai gi waklon gi matungda aikoi gi matam da masigi maram si kari gi no haibadi satra gi khwaida gi yekna ba se kari no hai jaba taragadi aikoi gi generation dadi ngasai gi ingraji da procrastinate haibado procrastinate haibadi haujik tawgadaba thabak si yani da horen tawge horen tawgadaba si hayeng tawge sum postpone tawraga lakba likewise lairik pabasi ngasi dagi haurage haibasi hayeng dagi hoge hayeng su hangsit dagi sum postpone tawraga lakba gi hainabi se masine ba koi gi satra gi kwai dagi chawba yeknabi se koi gi generation da oiramba haujikti
ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯣꯏꯔꯝꯕ ꯈ꯭ꯋꯥꯏ ꯌꯦꯛꯅꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯂꯥꯛꯄꯗ ꯑꯦꯗꯤꯛꯁꯟ ꯇꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯇꯨ ꯑꯦ ꯒ꯭ꯔꯦꯠ ꯑꯦꯛꯁꯇꯦꯟ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯣꯏꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯗ꯭ꯔꯛ ꯅꯠꯇ꯭ꯔꯦ ꯑꯦꯗꯤꯛꯁꯟ ꯇꯨ ꯃꯣꯕꯥꯏꯜꯁ ꯑꯣꯏꯔꯦꯅ ꯃꯣꯕꯥꯏꯜꯒꯤ ꯑꯦꯗꯤꯛꯁꯟꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯀꯔꯤꯀꯨꯂꯝ ꯁꯤꯂꯦꯕꯁꯁꯤꯗ ꯉꯁꯥꯏꯒꯤ ꯌꯣꯒꯥ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯇꯣꯉꯥꯟꯕ ꯁꯥꯏꯠ ꯑꯃꯗꯒꯤ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯒꯤ ꯌꯦꯛꯅꯕꯁꯦ ꯄ꯭ꯔꯣꯀꯥꯁꯇꯤꯅꯦꯠ ꯇꯧꯕꯁꯤꯒꯤ ꯃꯊꯛꯇ ꯑꯦꯗꯤꯛꯁꯟ ꯇꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯑꯣꯏꯔꯛꯑꯦ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯔꯣꯏ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ MSFꯀꯤ ꯑꯣꯐꯤꯁ ꯕꯤꯌꯥꯔꯔꯁꯤꯡꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯏꯆꯜ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯩꯒꯤ ꯏꯆꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦꯅ ꯈꯟꯖꯔꯒ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯊꯕꯛꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯇꯧꯒꯗꯕꯅꯤ but at the end of the day ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯁꯤꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯒꯤ ꯆꯦꯜꯂꯤꯕꯁꯤꯁꯨ ꯃꯤ ꯂꯣꯏꯅ ꯆꯦꯟꯕ ꯉꯝꯕ ꯅꯠꯇꯦ ꯃꯁꯤ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯁꯤꯡꯁꯨ ꯁꯣꯛꯇꯅꯅꯕ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ थागतचरी ओजा एल नंदकुमार सिंह IAS डायरेक्टर ऑफ एजुकेशन गवर्नमेंट ऑफ मणिपुर मका सथजरकबा सिदी अखोगी स्पेशल इनवाइटेस तगी लखचरकांद अखोगी ओजा डॉक्टर धनवीर लाइसम सोशल साइंटिस्ट हाइबो ओसा सिना लेंसन बिरक्तुना अखोगी ngasiगी थौरम मसिगा मरी लेनाबा वाफम खरा थंबिनाबगिदमक्ता नोलुक्सरी ngasi Manipuri Students Federation gi Silver Jubilee gi thorong mai lena na mai tamud election biriba kai khomna jaraba Professor Laisram Deben hogi ai marup Deben si handak se kidney transplant tawda yamna sawa contribution ma gi hospital da piba yam noi mamonda akogi miyamna yam tole na khanjai mathang da hojikta lengbi giba Director of Education Government of Manipur mathang da akogi sungkham samu thonok jamlekai Development Association gi Vice President ikai khumnajari noinana ngariam ban milan MSFK advisor ai gi naw milan ji yam duraba kanda yam chikna khoi wata na jaba yamna attentive oiba khoi थौबुबनी काय खुनजरी लोनेना हजि की प्रेसिडेंट इन चार्ज पुरीबा इनाव हिजम रोशन इकाय खुनजरी लोनेना इनवाइटेशन लेंशन बिरिबा अदुग तिन बिरिबा गी नुसिजरबा छात्र छात्री पुनम इकाय खुनजरी हदक्सी मयामना जु हेना उबिरमने खले मामा सिना मागी हेक पोक्सब मचा से मसिदा चंपा चीनी हापे अदुगा ORS खरगा हापे बेनेट खरा हापे अदुगा एंटीबायोटिक खोगी एंटीसेप्टिक मोलम हापे अदुगा योमेको अदुगा पीरे लाई खुरमुबगी लंगदुने मागी फनेक मचेतुने मखुदांग द किबिरगा ममित मपी इरा चेलगा मराय बक्ता चुप्पगने इमागे निंथेम खुनगा पचलु नंगी खुंजांगा ओइदना याम नुंसीना ममित पी इरा चेलगा थाबा हलकपसु यावी हलकतबसु यावी को अदुगी मतम मने अदुगा रिलीफ कैम्प दांगांग सिंजिना कप्पिसे इमा कैदोंगे खोय युमदा हंदोइनो कैदोंगे खोय युम हंदोइनो इसे तोइना निंगाइ तवरजान खर चावबा गांग सिना मै थाबदी उरकपको चेलकपसु यावबा अदुगा हे हे वाहंग हंगिने इमा खोयबो खोयगी युम साबा ngam अद मामाना मपी इरा चेंबदु उरगा हंगबदी तोखिबा हाइदी खुनाइसिदा हंदकी मतांगसिदा
ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯕ ꯃꯇꯝꯅꯦꯕ ꯃꯁꯤꯗ ꯇꯧꯁꯟꯅꯕ ꯑꯃꯠꯇ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏ ꯁꯥꯇ꯭ꯔꯁꯨ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏ ꯋꯥ ꯉꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤꯟꯅꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯒꯤ ꯐꯔꯛ ꯇꯨꯔꯛ ꯇꯧꯔꯤ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯒꯗꯕ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯦꯛꯅꯕꯅ ꯀꯅꯥꯅꯣ ꯃꯔꯨꯞꯅ ꯀꯅꯥꯅꯣ ꯐꯖꯅ ꯈꯪꯉꯒ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ MSF ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯇ꯭ꯔꯒꯤ ꯂꯨꯞ ꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ MSF ꯑꯦꯝꯁꯨ ꯃꯇꯝ ꯁꯥꯡꯅ ꯌꯥꯝ ꯍꯦꯟꯅ ꯂꯩꯄꯥꯛꯀꯤ ꯊꯕꯛ ꯐꯖꯅ ꯄꯨꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯨꯞꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯊꯧꯃꯤ ꯃꯌꯥꯝ मागा लोइनजब छात्र छात्री मैम लेबनीना अइना हाइनिंग खक थमजगे अखोइसे हुजिक वाखन खर खनब चंगेको वाखन खर खनब चंगेदी ngali matamda akoina lakpa akoigi trend se akoigi idea of manipur haibadune manipur si tek takaidana yamna mapung phana thamaga punna sakhutminaba punna thengnaminaba punna hingminaba sigi wakhalonda lakpane lakpasi kayurga kamai tawga kairi I habase akoina khangba chumi ngasi si miyam si noina hena khange khoi miyam je ngasi je social capital lena miyam je social capital khwai tang ba capital ni resource mayam yauriba tawgedang amba mayam dune ba khoi miyam se ko hairiba sagi social capital se masi akoina kamai tawga kaidorga masi gi apunba magi apunna thengnamina bagi punna chakhatmina na bagi punna hingmina bagi wakhalon si pharaga porkeda masi da khoi process ong gak changi ko number 1 da bindings capital lena akhoi miyam se masi bind to binding to punjal lakpa sum punjal lakpa talu mayam leisen no loina ba interest to wan ba leisino apun badu smaina punjal lakadagi honari ba kangup sing le trakan da ko soidana pulakada pot amane aduna ne sigi binding capital sigi process tani akoina sak kormiba thodo wathok chalamiba adagi tongan tongan ba mayam pullamiba adagi mai tongan tongan ma kangup ki tongan tongan function da kaida loi yaw khoi binding tawam bane bako sigi si lo tawna kari darkar hoige da bridging capital lena akoina akhoi leiba mayam se masih thong sa ba bate kangup to tongan ba lebi ai tongan ba interest lebi ai tongan ba aspiration lebi ai adu gi dokoina bridging to ba adum bridge tawga akoina bridge tawga di tanna ba hoide dana turban achogda somda lekai amle thong sadadi tinade thong sadi ngaiti tinaidana ko adumaina koina bridging oibane ba maitai society maitai community maitai gi lup singna asagi bridging binding story bridging story loina na akoina masi mayam jimu linking capital na akoina mari je loi thamme ba mari thamaga sumlak pne ba ado hadakti pukai kai gre handakti pukai kai gre pungtoi to gre haitare now the idea of manipur do madu mami samak pagi pot lak pase akoina khangada base masi kana gumba mane masi thugai rage ena community mane heto to banate masi thawaina architecture ine ba thawaina semini thawaina sari ne ba adu semi ba sari ba khwaidagi marui ba mi do khwaidagi marui ba government do khwaidagi marui ba minister jing do khwaidagi ba state natraga center se Delhi harsi natraga state harsi moi jing se masine ba khoi gi yekna bas they are our enemies kari noida idea of manipur do thugai dagi kanna honari ba sing se masina magi proxy war mayam to holaga identity sagi khoi gi leiri ba pot mayam je idea of manipur je thugai bi ai lure ngasi di amna kyam lure idea of manipur du gi mem da ai ngang ore wa mai ta ba lakani idea of manipur du gi mem da khar phong to gore thubi ni yum thugai ni ngasi di mong ma ni lakhris adul mong ma lai se ke do de lai no si akoina khangda ba se masi mayam jing puram ba loop mayam je civil society je angat pada son re within a very short time 6 decades da akoi CSO mayam jing na kai do ge je amta hakale yo akoi CSO jing gi organization loina ba ki ideology legada bani goal legada bani committed hoigada bani
ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯍꯨꯝꯁꯦ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯍꯨꯝꯁꯤꯗ ꯅꯣꯏꯅ ꯁꯤꯡꯒꯜ ꯈꯨꯠ ꯊꯥꯔꯛꯇꯕꯁꯦ ꯍꯟꯗꯛꯀꯤ ꯗꯤꯀꯦꯠꯁꯤꯗ ꯌꯥꯝ ꯐꯖꯅ ꯎꯏꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯇꯣꯞꯄꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯛꯇꯝꯁ ꯑꯣꯐ ꯗ ꯕꯨddhist ꯃꯥꯏ ꯕꯨꯛ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯑꯩ ꯄꯥꯕꯗ ꯊꯦꯡꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯝꯄꯔꯔ ꯑꯃ ꯅꯤꯡꯊꯧ ꯑꯃ मासे माना तब थबक से मंगोल सक्सेस होइदबा मीजु एप्रिशिएट तौदबा अमजु तौई माय पाते अमजु तौई माय पाते अमजु तौई माय पाते को माय नुमाइते ऑलवेज मा मसीद खले कमाइन तौदना माय पाक प निंगथौ अम होइगदगे कमाइन तौदना सक्सेसफुल एम्पायर म होइगदगे हाइसे खनबदा मागी मंत्री जिना हाय नो निंगथौ अखोइगी लैपाक सिदा आश्रम अम ले आश्रम सिदा बुद्धिस्ट मॉन्क कम ले मासे मीना तो के मत यार माने गांग वाजी लोरे मंगोंदे प्रॉब्लम खुदिमक से लागा माना पीबा सॉल्यूशन से फक्त बंत लेते नोंग तंग चलगा ताने बिउ राय ने निंथौजिना यामना इकायना निंथौ अमनिना मागी मखादे लेबा प्रजादगी एडवाइस आश्रम द लोग चटपगा दि नुंगाई पोते दु चली माना को चलगा आश्रम से मंगसु नबलाई मंगसि लै कोन से लै सेम द लेखोम लेना तई तईदना पाम्बी पोचै थादन इंजांग नापी थाबगी तौ लेरमे अदा निंथौजिना मंगसिदा हाय सिदा आसमद मंग अमा लै हाय मासी वारी वताय साबदा प्रॉब्लम लोइनमक सॉल्यूशन पुथोय हाय मियामना याम याय मासे याम फै अमदो उनगे लापनि क्राय लेगे सिने अदा साइगी नुपासिना लेकोल सेममी बिसिना ए आसमद फमु लानी है निंथौजि आसमद फमे साइगी मी मक्तु लाय अदा आसमद कनोसिना निंथौजिना ओ नंग ओइरे साइगी मंगसे फरे फरे स्माई लापने नवाई दु साइ अदा मंगसिना हाय को ngasidi matam chadre hayeng ayunta yangana lapiwen ada ma hoi hoi sakre ning thause aying tumbe ade mane khaleba ngasigi nungdang sida hayeng si mane wonda piba solution du nai gi kok to wai ba maisak si pharadi noain dai na khalaga tumba ga ade noale ma lae ada mangsi unare mangsi na haye yamun taw yam phajabane mangsi na haiba mana lei pambi tranga thamego अदुगा हाय मंगसिना नंग लै पामी त्रांगा जे सिंग चायो इसिंग चाइबा मतमदा नंग अमा चाइरे अनि चाइरे अहुम चाइरे सुम चाइरे पदने इसिंग चाइबगी वाखन जिना तब अतोबम खलबा अमुकते होगदमने मा मंगा तरुक चाइरे को अदमा अतोब वाखन मा सालो खलबा युंगी निखंग दे लेबा के निखंग दे मा सत खलबा अद अमुकते अमुक चाइगदब अयुंग ता दे चाइरन बजे नुंगदाव अमुक चाइबा लोइद्रे अमुक साय अमुक हंजले अमुक साय अमुक हंजले को मा वखन से सुम खलपदो सुम चाइना अबेदी निंथौजि साव से मा हाय मंगसिदा आई ngमय असाय उ तादे नै चाइजे निमिदांग ओइदोरे निमिदांग ओइरे अदो इसिंग साबसु लोइद्रे अदो आई ngमय तोगे अदुगा सॉल्यूशन दु पिउ सिनेबा अदा ngसागी मंगसिना हाय इनिंथौ नंगना इसिंग चाइबदुदा सॉल्यूशन दु यावग्रबनि कमायना माने इसिंग जे चाइरे को अमा चाइरे अनि चाइरे अहुम सोरपदुदा हेता निसिंगेबा अस अखोइगी कोनुंगदा लेबा लैसु मयामदुदि आइदि इसिंग नोंग तो चाइदे को अदैदा वा गलेना अदैदि खर सुम चाइबा होरेना अदुगा अस लेपाक्सदा लेबा उपाल मयाम दि सुमाय थावा यावना थाबिबि यावदि फदौनि गा अवै थानजनबा सुमाय तोबदगी मा हायबा निंगथौ नंगना लै इसिंग चाइबजे थुना लोइरमगेदि तावा खतनेबा करिम तो खनबिरुनोबा आई इसिंग चाइबनी इसिंग चाइबजी लोसनगे अदो उपान सिदा लेबा उवा मपामी पाम्बी सिंसे सिगे खलगा साउ चाइथोको पुंगाय भावेबा अदो दि लोरेना अदो इनिंग थौन खल सुम तोबदगी हंजन अतो अतो खनबगी नि अदो थबक तो बतादी आईना तौगेना खनम थबक तो अदुम खत्तंग उरगा थबक तौगदोनेबा आई एमएसए के पांदम लेने खले सीएसओ मयांगे पांदम लेने खलबा अदो ngasi फजब मणिपुर कन्ननब मणिपुर की तुंगी फ्यूचर की फजगदा पोट मयाम जिंदो अहन मयाम जिंगसिना फजा सागला थनमगा लोई थुगाइरिजे मसी अखोइना कय हाइतारे अखोइ वाखनजी याम खले अदगी थबकसु याम तौरे होय मरी लेनि सात्र लाई तंबगी दमकता ड्रग चाबा ngang थेंगनबा मोइदा लाई फजना तमनबा खोनबा तौबद मरी अदुम लेनि सिदी ama khakhtang thaba ama khakhtang ne haibi hai ko
aduda hena thawai yausalaga tawbase ai mathau tabaina khalleba karigino da hojik se lan soi loirani lan tokhrani ko chago ba lan first world war wagera second world war loirin akogi lan sidum tokhrani ko ai toka dosu male maramdi hojikan je transnational conspiracy da involved to se khudamoina selim khum gangte ga du phai do ngang riman lok thage na namil kontrani ade ade canada da based over akogi gangte ma lin gangte ma pha ba gi sloi khangena adu dagi ni home no jik se transnational conspiracy le yedna ji prop to in July 28 tagi pire se ko thabak hoba male hawani ko loi khangani kana na kai noi se ko adagi di thamjini di sigi lanji loi gra matungi post war haiba tare ne si matung sida akhoi kari preparation tawge now the question is akhoi adugi preparation kari tawre idea manipur do mona regain to mom gidra sidi nei nahana yam khangdebani si nei nahana gi matam ne jik se ka india di pithibhi da kwai dagi masing la naha si india no were na magi india ji young india en kawren ana sigi naha me am sigi human resource to asai jaba human capital do madu phagana sinara ga pugra di ko pithibhi gi lam mayam jingina masi tanaba matam da sahi so chang ne hai ne ado now the question is what about the youth of the manipur koi manipur gi naha me am gi de koi kari leirage ba future gi lan matung sida hoji tawgudaba pot mayam jingsira aidi aigi makai digi सात्रगी संस्थान लुप सुयाम लेरे लुप तरुक नि लेरे से को अदगी सीएस होजु यामे चाम गो फु मु सुरे थबक सियातै माया पाबी गजदी मसिंग थी गमद्रे अमा मा तो को दुम तौजर जनो एमे सेकिदी याम सिंगना याम क्लियर होइना एमे सेकिदी करी मक तौद्र बक त को लाइरिक निंगथिना तमजे जे पाजना तौया बिगेस्टली still yaudde ni life pusana tambada nisa chaadi yade dana dum nisa chaba gi sudum yaudde ni adu masi campaign si pajana men dana toba kam de ko lakaduri be lanje masi nongmai gi lan natte ba that is the battle of idea kokilan ne kokilan da khoi gi na sing makok se masida ma kayam yamna potentiality lei leite ha ba question ma la ne ba aduga akhoi na khang de gi wani aduga toan ma community sing di magi angang sing semba se minority oibagira natragana tungi sana yengbagira yam interest lei akhoi no zawai jaba university da zawai panin khange karam kanglu ki angang na kari na lai ta thawa yawi kari moi wakhan khali gai se koi khange ko akhoi na sing na kaw da basi hoju jek se india gi na mnc je 4000 ni lai se halana te sigi phattaba mayam lei khangmam thokpa lei professional khoi gi training piriba mayam se lising amaga chatre jangai taret ni ada khoi angang mayam ji kai de accommodate to kodage pikraba choki du tana bi mo ta low pari amagi mapu we basu phaidana ko haija singja di low pari du di is officer de na pisa tan me ye ba ko ai di noida ina khoi na thamne se hanagi msf ki advisor mayam yamna promising we ba ta ne hanagi lei gising se ko thabak yam bhajan to me khoi no motomo de comment pide all these movement of activities it's very much commendable ko ado hojik se makha ta na dum satha na bagda makta noi mayam thoyam yawsi ko msf yawbuni khangde ama yawbuni khangde satragi lupta thoy yaw nyong to maga sindur angang muteraga pdld office mang da patran lebe thabak tu matosi number 1 sindur angang mutai bi da na bol le ka dei wajang wang ba ha organization me ai sai khai ba me ang yaw isi to ba de maya pa bi mai bil sim nem su jikan thi thabak am kali bon nak sala ka na sen kong pa am do bi se bi phiran yung pareng jan la pa su khang de yaw ka de ne yaw ka de ni ari satra na ha me am se hojik te adu ya de ada to de ga se thawri ba motor cycle tu mang da bjp gi phiran yung ga higat la ga thawu me am lakini rally ni ga na ko sida ne ko na mu khang tal thokdo wa thoksina piri ba parame am sibu phajana khangaga tungi future magi planning to tungi future ma yak pase ai tawam thoeng khale ba ado handak ta gidi with firm determination masidi yam tilam nina
lai lai su tong ning mangang lai lai su dum tolu mayam gi thabak to su lai dum pau akhoi na to mayam gi thabak sin nu na ge handphone te more than 35 years ko ram sathi to kre jani ado khoi lai park ta yaw de nong to ko adi irek ta yaw de international standard book tara he na ibaga se hala na te aduna ai na thamjaning bada lai su pa si thabak su to si togdaba thabak to mayam yanjalunu ama khatang to atopa na haiba taganu ado khwaidagi akoina ugadaba akhoi lambi do madu idea manipur ni haibasi thamjaraga puno pukhoram jari wangang bi gadab siam lei ado ngasi degi from today's onwards you have to change your attitude beliefs emotion ka akoi emotion na sentiment na hoiraga whatever logumsi aduda inaraga thabak togumsi aduga idea manipur gi tayo na ba khotpa miyang yang ba khotpa ngang sakpa leiragadi check toksi yama jana ngangagadi you have to understand he or she is our enemies. Thank you very much. Sidi akogi special invitees ki mafam dagi amatang loka charakan dai kogi oja Phulindro Konsam Chairman course haibo ja sibusu lengkat piratuna kogi ngasi ki function asiga mari lainaba wafam khara thambiram nabagi damakta mesoki maikai dagi nuluksari Thagatsari ngasi ge sumlaba Manipuri Student Federation ki sahi kunmanga 25th silver sutaraba aduma lupana pudong bagi thoram asumlaba yamna significant toiraba foundation day asigi koigi aham ukta daina president ki member sing loinana ai mangda timbiriba tongan ba adumba civil society organization ki leadership amati mala paibi loinana mahiroi singki adumba community puno ko ai ikai kuno sa bachuri loinana ai mangda yam sang na adum laba Manipuri Student Federation na tawpa thabak thorum mayam ama magi activities loina na aigi sangnaraba aigi di guruni zadan bi lembi khay ma aigi di thabak sin mel lebana khangde anyway ai zunang khu ai nurukna kai phulse batu uchcha bagalena aigi sewa phong kradang thamna ba ai thamjeke ahmada aina thamjini wafam si atai karishunati education haibasi yamna important loiba ekoigi punsida sangdaba yadraba adumba right to life haidana ekoi leramba adumba leiribe Indian constitution ki article 21 da e haina khaidoga haibadi anba asina ekoigi right to life adugumba leiriba no one shall be deprived his personal liberty except according to the procedure established by law by any means aikoi leiriba aikoi punsi habidi aikoina aikoi leiri matamasida aikoi life span natraga aikoi thengriba aikoi day to day thengriba mayam sing asi masi yam khre aduna aikoi amaboire natraga aigi ina khulna ba aigi paisa paina ba natraga leiriba adumba society asi yamla manaba adumba social society ama or communism society ma hona ba adumba makal mayam abki tongan ba mayam ma koi leikre ai lari haitaba yate ai paisa paidaba yate natraga ai simatok de heaven singba ai life accessory mayam ma koi daka oi but my point is that as a human right defenders quite the most important thing in our lives koi lives ne koi hingba koi punsi hai batare alna article 21 da punsi digi henba atopa ahenba natragana masidigi hena important report laitaba why the most important report masina work laiter pamatamda
adungba Indian Constitution da adungba fundamental right da adungba right to education habiti article 21 da A haiduna ma hapsal ga insert ga CMT. That means masi yamna important weba koi hingbada sangda yadraba aduma pochak amani habase it is very clear masi ma ai hana thamjake loina matamama sahi khari yaukre ai human right ki natraga as a social activist natraga na tungan ba adugumba ai activities mama tawdi mangda ai matam khra ai domnosko senapati da ai wazawi sarami matam da koi seminar ama education ni matang da seminar ama tawi aisu madugi koi ki paper ama presentation da we aduda aigi leriba education ki magi leriba tongan ba magi kana ba adagi mana koi ki tohoning ba natraga miyabi life ta education na piriba magi tongan ba mayam do madu pasne explain tor matung da satra mana sorry mahiya mana or student mana engwanda hangai kamana hange da magi wang si yamna koi ki noning ba natraga yamna ita thasdana yamna sulu ba aduma makalgi aduma wang ni engwanda man hai sir ai kaimba wang da hangjeke yes of course you can be asked in hai aduma na harpasi ai si ai gi anglaman ai gi guardian sing ase matam da ina kitang choi gi bamna magi logadaba haibadi education sida magi leriba adungba mahiro singa logadaba masagi self responsibility guardian singa logadaba responsibility waza singa logadaba responsibility mayami matang da ihaki maduda man kitang react oraga engon harpo waisi sir aigi mai padu lobani mai keroni pijan kanguni ana adungba pijan kangu singa do madu no he ngamadi nuita phawda low shuba transplantation to bagi adagi singyan bagi with related to the agriculture work mayam ma tawi maramaduna aigi guardian singa aigi ima aigi ipana engonda yamna toin hai kari hai mayam ngatang tumile bi ko my dear student pay listen carefully shungman nakoi gi sahi 25 chupna sahi kunanga chupna nakoi activities mayam ma torpodo madu completed to bagi madigi haroba nungai ba loinana tungda tokada thong mayam digi matangda nainaba dung makalgi yamna mulwaiba dungba foundation deni habasi mai tamjake maramatuna leiberiba mayo singasu yamna punsingna tabiyo aduna aina makata jarakpada ngasagi leiba satra duna ngon hangi aigi ahlaman mayam do ai kainta laila shu haite kainta iba paba pura illiterate ni aduna makoina hek engonda thabak to exercise to Larik tamu, larik pau, haidana hek nongalok paga ingona tongan badungba instruction mayam ampi. Adu modi laisho haite larik hebagi mahau sumokoi khangde. Adu laik laisho haitaba, adu mo gyan tadaba, adu mo longi sinni singaduna ingonda laik to hairga aina madu laik to kodra or to roidra habigi question nama ingonda to. Aina very unfortunate question is it. Ai kaimam haike maramdi nakoina khangadabadi yamna sengna ngasi maksana bani ko satra sing music laiba moroina mahiroi sing na music yam kana tongari magi leiriba adungba guardian sing na natraga matok tongba sing na natraga magi leiriba seniority sing na hairak pa khorpon tamda yamna discipline loitaba yamna character phajadaba adagi yamna kari haitare obedience hoidaba disobedience hoiba adungba nature mama masi yam thoina khoi bo pangaba not all but some particular adungba student kharti aduna aina laksing point di adugumba larik iba paba haita targashu makhoyi natraga nangi guardian do madu kari haige da maduna piriba pokta gado madu empirical knowledge kawi that means kanoda magi with experience thengraga unaraga amadi magi leiriba taruga magi long experience la padung empirical knowledge do maduni no wanda piriba do that means makhoi de larik haitre laik paba thoktre natraga na makhoi da tongan ba problem yam leibadigi but disadvantages of haibadi lari haitabagi natraga adungba khudong chadaba khudong thiba mayam singado madu mayam ma ogai thengreba maramaduna aduma khudong thiba mayam ra thengrakpa maramda makhoida adungba yamna empirical knowledge ma makhoi gi thengrakpa unrakpa gi adungba knowledge makhaladu leibana maram oiraga nakoi larik pau larik tamu phajana noi
discipline leina amadi tongan ba ayukta ngata hawutna exercise tawdna madi kanaba me amado madu phangna bagi magi empirical knowledge sa sebani mado you have to follow it madu nang madu follow tawdamani madu nang logudabani haimena singbase yam phasna ay main reply piaba cham that maramudra ngasi leiriba adungba students community sing ekona pamisi kena what do you know about education education haibasi ekano an instrument to change the society from negative to positive aibadi phatabadi apobramda change tawna ba dung instrument makhal mane ilawe aduga it is a kind of the passion haibadi nakhoi na sai sam sangi ba natraga khoi gi tongan ba cosmetic mayam scenery ba natraga tongan ba physics mayam sheli ba chari ba loinana adungo bike amada me hum tongchalaga mada kanna thorga mada nakhoi na haraudna noi ba kheri ba adungo makhal gi passion te my passion is quite different from others aduna aigi passion haibadi yamna khoi gi shamdo pa haibani karma mongda from worse to the good aduna apabada shamdo pa na report aduni maramudna ikoina yarimekai ikoina ikogi student life da ikoi discipline akoi character loina na society ma change ma tongna ba aduma makalgi karma makalgi change karma makal society from negative to positive adu change tongna bagi adumba instrument amani aduna high instrument se yamna clear through na yamna section na yamna authentic na koi sinamai makha poli haibasma e number 1 ai thamjage ani subada ani laksani point si ngasi iramda manipur sida hoi yes ekona leiriba tongan ba international issue mayam ma ko yeng pai aduna hawkiba adungba tongan ba adungba tangkak ki adungba puwari kaya adungba history kaya da ekoi leiriba adungba lamdam matuki magi student community as well as youth sing lokhiba tongan ba makoi ki responsibility mayam ma makoi ki chingba tanja makoi tongan ba leiriba adungba national tuki problem kaya da moda chau thawai kaya lobu ga lena tongan ba yam successful oiba adungba change ma adungba society ma porkebi wa pam mayam ma koi kangjai in the context of manipur is koi nene bi ai adungba hawkiba tongan ba adungba thodo ga thok mayam da sai jo hai ki bodini adungba 1990 daga leiba koi gi sa sing hawkiba adungba students sing hawkiba adungba movement foreigner issue matang karigi namda for the promotion and the protection of the indigenous people of the Manipur da leriba along with the kundalita na koi lemirak laba kalo kuntra manga hoi sumna masini non constitution ki adungba schedule list da yabu targa shu modai handbang recognition pi da tribe ma'am sulai aduna leriba 1990 ki adungba foreigner issue da adungba leriba adungba Manipur da tongan ba adungba mian cha mayam ma masi tongan ba mapandi ko pi within the India ki leriba adungba public pi mayam ma sanjalakna ekoi leriba demographic da aduma achauba change ma porpa aduma imbalance am porpa loina na masina miyam da pirpa tongan ba impacting marina koi economy da pirpa impacts nataga koi environment da pirpa impacts nataga koi socio cultural da pirpa aduma impact mayam ma koi laikre maramadun ni aduma foreigner issue ki matang da tongan ba aduma worek mayam ma aduma government of Manipur as well as government of Pindaga yani ki ba opum mayam sulaiki aduna NRC National Register of Citizen madu already adopt tokrapani adubu madu amuk semna bagi adumba demand topagi wafam sungasai thambeki aduna message da aina lakshin point di adumba demand do madu kada besia do madu yam clear oina aina sum kanjaba da I samksi yaujai hauki ba adumba city convention da pamthok ki ba adumba seminar do madu yam clear oina magi kada besia do madu pi da pi mongsho ai madu ai soibina keno ai yamunai tajikite ana ekona already adungba joint committee on inner line permit system that means machi joint organization ni tongan student singi wing women singi wing natagana adungba si singi wing mayamama yauri aduna kara besia do 1951 oigedamni haibase very clear okhena thami maramdi Manipur da ngasi ekoi khangbai madudi adugumba ngasal mata tu penjal mirani adung ba iram da Manipur thauna phaba adung ba ifa ipu kayana ekoi gi leiba boundary ekoi gi leiba culture ekoi gi leiba tongan ba topographical structure mam sing asi protect to na ekoi
एज ए मणिपुर नेशन में कोई यामना शक्ति लेना पांगल लेना कोई लेरपे वफम मयाम सु कोई नेनखरे अदुना अइना लाचन फोइंदी अदुंब मखलगी अदुगुंबा इना लाइन पामी सिस्टम की लाइब पोर्ट से मसे अते कृष्णते लेरिबा अदुगुंबा मपानी संसंग प्रमयाम सिंग असना मसिना तोआन तोआन बंगसा इंपैक्ट मयाम अमा मदुगी वफम मयाम लेखरे मरमदुना एकोई अदुगुंबा मनिंग मखा तमना लेरंबा अदुगुंबा इपा इपुसिंगा अदुगुंबा ईतन येगा थनंबा कोई बाउंड्री मयाम सिंग नत्रगा कोई लेरिबा तोआन तोआन बा political structure ma'am sing asi masi unfortunately adumba 1949 ki 15 October da adumba India ki phibang da sankra bong da ki akoi da tongan ba adumba mayam ama koi shapu mayam ama koi thengna ki bagi wari lai masidani lairamba adumba maning makha tawna lairamba iram da Manipur adumba 1950 ki adumba 18 of October da Manipur da ningthau palamba princely state ma oram bagi state sa to madu Parsi state ta handaraga madu chief commissioner Mr. Himit Singh haiba Mr. Himit Singh matam da aduma Manipur da hana chanarba pasina parmi system to madu hek lothok thibaga tsunami gumna Manipur da leiriba adumba foreign country neighboring foreign country like Bangladesh te bi natraga Nepal legi bi natraga nai koi tuan ba Pakistan de bi natraga Myanmar especially sigi mayam ama koi sanction lakpa adugumba illegal immigrants mayam ama sanction na laikiba and the same thing laiba in within the Indian laiba adugumba Indian state ki su mayam am sanction laibasina ekoi da sanction laiba adugumba mitop sing na more than 30% of the population to increase to pa madu sanction mayam sing to maduna tongan ba madu ki ngasai amuk panjaroi madu ki impact mayam atuna ekoi da pirakpa ekoi lejari ba adugumba indigenous people sing asida masina ekoi yamna koi ka hetare akai ba mayam ama koi tongan ba adugumba angle ka da pirakpa mayam lekre mamaduna ni aduna leiba government of India na government of Manipur na hauki ba adugumba 2022 ki adumba monsoon session da latoki maduti Manipur da sangai ba mitop sing masi khandokoi matang si masi karab base years in 1961 oini haina latoki but mayam khangri gadabadi maroin student community ni khangri gadabadi changchal leiba adumba tsunami gumna ekoi da population shudap oreba pokhai raktana ekoi da explosion oratna tongan ba hiram kya da ekoi pirpamadi sapu mayam ama masin maram oraga Manipur da adingmati ekoi leiba indigenous people sing ase masi hena support over hena muninga yoiba like a Tripura in the Tripura leiba Sikkim is in the Sikkim samai to Sikki phimam si leiri paramaduna 1951 dagi na 1961 government 1961 elect people do very unfortunate that means 1951 dagi na 61 bhuki marakta around 30 PC 30% is the already mado koi sangtun leigabani na mati ki population do koi shurap oi kreba hengala kreba ana hoji sho ikona 90 leiba adungba sciences adungba leiba 2011 da ikona kanu tok trakasu
ngasi thorum asigi dai zalengjan biriba ikai khumnajariba konjengbam Romesh koigi joint secretary laikai asigi thau pubiriba aduga marup Milan advisor MSF aduga president ki charge pubiriba Hizam Roshan loina na mangda lengsin biriba igi marup Maisnam Chinglen MU ki professor aduga amuko ki president igi marup Nandu Luang loina na saknai raba igi marup sing do ikai khumnajaribi CSO mayam ki leader sing MSF ki thau pubiriba sing loina na hawalagliba satri sing invitee sing aduga media gi silnaw sing pumnama ki bafam dai hagna ikai khumnu chari tasengnamak aigidi ngasigi thorum yamna maru iba thorum masida point ani khakta da laksabani ahan ro point na togetherness haiba akoi punjin daba yade apun bagi saktam sagat daba yade togetherness haiba ani shuba point dana bone of love haiba akoi amaga am nungsi chanana lei taba yadaba adung logo point ani sigi theme asi koi MSF na yamna phajana puthuk pera kanda aingonda khangan bera kanda ai matam chana ai masda yogjar khibani loina na saida khoigi mangda aigi maruf ikai khumnujariba dhanibi laisanwasu yamna maru iba pakta message aruga aigi marup Nandu Kumar nasu adigi hojaji ngangbiramba sinasu mayam pibire aduga tasengna khoigi MSF hojik chahi kunmanga silver jubilee sure aise aina student gi activities kharang yaujar pasi 1973 aina Surachan higher secondary tamjari ngaida aigi maruf Biramangol 1971 to 3 swagi marak saida akhoi khara hogjarami adubu sigi mamangdasu koigi ichema Pramodini hoi M Shugi Saklam Khongchat Kagaina Sumana Tawhibu Mayamsi Satragi Sangstan Jinsina Torpe activity Laibaki Damakta Masagi Nataba Kathokpa Magaluna Torpase Masigi Satharak Poina MSF Nangasi Simbiriba Sumlaba Yamna important Oiraba Function Sida Ehaku Baton Tobirapasi Egi Life Fabani A Yam Sangna Matam Luxury role of students Satra Singi role Singdi Amna Mapan Naide Ada Tauzu Tore action na practically Upidana Ado Aina suggestion Dr. Ramoina Ado Ozamoina Aishu Ozani Aigi Tasengba specialty di physiology Haidana Kwena Mui Bina Hingiba Chariba Thaiba Ngangiba Sakliba Chatliba normal function se si tambijabani aduna ozamoina aina kitang suggestion tawjani ba hajaba tare maramdi hajiki leiriba satra sati sing ai koidagi hena far ahead internet ki matungina yamna message paw mayam phangbasin ai koidagi na khangbasu lei aduna masi suggestion haib debi yadre ari ai koidi bu tapi tambiba ngamba mayam ma imaiben isel ai marumpang mayam yaubiri magi area duda aduna nga sai khoi dhanabe laisramna yamna maruiba khoina pot punumak se thabak tawba ngamdabadi yai adu aina aigi tawge na khanba target to sima khatang area se da willama galoina na thabak tawrga di madu yamna athuba tamda aduga adugi result to afaba oina positive result oina phangani habdo yamna achung wa famni with practical mana takpirame sumna akoina satri role mayam jarga su akoina sima tawge habdo madu target to hana thambiba aruga hajiki law and order gi matang da manipur gi tangdu leita da matang seiwa ngangjaroi
daba hajikti counseling to biraga drug de addiction center mayam ama leire lanai ge shu government ge shu masida pubiraga ekoi ayam sangdana psychological doctor sing tanaraga psychiatric doctor tanaraga clinical symptom jing do treatment to minasi hai wafam do adugi suggestion na hamna thamjering base ani subada hojik ngasai oja dharmina habiramba point gi matungina aingona pibirakpa responsibility daita do loinamak khudamoina haijarabada aina sik jenimsta loinamak ki afabadi tawunba ngamdabadi yai adubu target amaga loinana area amada khudamoina government college da aikoina government hospital da kidney transplant toba ngamdabase akoi jenimsta kidney kundenipan sure akoina transplant tawjek ngasi bhawnungda masi karmain tawa hai matamda sagai jat bijati thijade matamdu da akoina 18 June hokhiba 2022 sibu ningsingaga tawjakhibani sigi matamdagi hokjarakhibaduna aikoi matamdu da kuki anaba chorchanpur gi yengi chandel gi kuki anaba priority piraga aikoi kidney transplant tawgi ukhul lagi tawgi thawal lagi tawgi bishnupur lagi tawgi sumai tawna mayam ama kangko pidigi tawgi mayam ama sagai bijati sagai jat bijati lair na kunba thidana poor of the poorest adwana priority khala tawjagi bani haujikna aikoi ahing badagi lowana taba misi siraga mai thadok khigedagi muhutta magi kidney ani yawribado khoigi kidney leiba ngamdaba phangdaba miyo eduda lemna transfer tawbiramba haji case ani sujare ngarang bawda yamna thongna phaba nupa macha sahi nipuni thoi masi khangogdana advance hospital da narakhi masi leibisu kwaithen soida lei tashengbudi ma singa ma khadei lakhibani kenidi kowe sarung bamni sahi nipuni thoi sure august ki tang ani ra masi khangogdana lei hidre maki imasiga maki loina bisina hai yamna club ki thabak tawjaramani akhoi isa nupa se igi poiba se magi organ se kanago mamtang da di khoi laira ba amtang di piningi aruga mani khangna khoi mani khallaga khoi yengjage hai maranda yamna darka leiba khoi gi langdum maibidu dagi paisa myam se loi raba nupi macha family amada khoi kidney se free of cost ta khoi da transfer tawhi nimitu daida amana sijo hospital da tawsagi sini ngasai gi leigidrabasu nupa macha sina miyoiba ani gi punsi kanri se hajik su karimta tawde sijada transplant tawkiba amasung aikhoida transplant tawkido kaimta tawde hingaga leiri akhoi paukta je time to time khoi report lause arigi ani suboina nana se kongba kheti lekai degi nupa macha sei kunthra ma thoi suba mana leitra matungda magi family jina ngasai same condition magi organ se kananom dang transfer tawbiyu haidana darka leiraga di haidana sumai tawdana khudak ta pauji jenim sa pibira ba adu ebe targadi aigi family de oiro mayam leibiriba family so oiro akoina miyoiba kanagumba lejadaba madadi muyi punsi do khoina kanba ngamani haibi wafam jaida akhoi organ transplant se hogjagi bani dead body dagi ne ko laurise mai thadoktra mangan ni dobudo mangam dabida magi kidney ni lorga punsi ani khakkanba miyoiba gi punsi pasana leiba phangdaba punsi ani kanba aduna smai tawduna khoi amaga khoi ngasagi bone of love haibado nuksina ba haibado aduna ngasagi kidney transplant to donate to gribe imundo recipient to gribe imung se ani se khanaram ba nungainam dom le so maru oigre family am to oirabanina sina aikogi nuksina bagi lambi ngasagi bridge ama semba dakar oiba thong ama saba dakar oi habdo masasu khudai moibi ai masina ina hajening badi aikogi manipur da leiriba satra sadi singmuk thona phaba ai prithvi da udi aigi punsida angang ori chalakatamda ai state taragani thoi tarahum doi di thabak tawjaba ai laik tamjuru ba chacharure adubu atei leiriba khunai manipur nataba atopada leiriba satra satri singjigi stamina mogi lingjen mogi tawbangamba will power sidi atei de udi haijabani adunabu akoigi chaklam khongchat ki ngasai ge in haijagi ba adu history de yawrga cho ire leirisini aduna ina arobida laksening badi nisada pataba lambida chatkhigedabagi moruk mapang do moibu kanbiba aigi moruk mapang sing do makoina saliba poto lale hargadi law chumthokmina sina khoi punna chumthokmina ba
si wana minasi aro koi amaga mga nuksina leminaba hajikti tokai tokai taba yaba matam nate masayna panjadra su mayam ne khangal wafam ni koi punna koi I masenji punna leitaba yadaba dugba khongpham amani masi punna koi gyan taminaba aroi beda aina aigi professional laksaraga hajik any anaba koi treatment tobangam daba poor of the poorest koi MSF na identify tobirakanda Jenims na ingon na pau pibiragadi madu ay na free of cost na treatment tawjagi ay nga si declare tawjari tawatabu MSF ki body sina time to time aji identify tawbiraga pukat pirakpa ingon na pau pibiba MSF pau pibiba number 1 number 2 ay na important pijining badi ay na ngamjaba hay jabatare health ka number 2 da education ni education je laik tambang ngamdaba poor of the poorest laibang amdaba mingchan mang amdaba engineer tambang amdaba doctor tambang amdaba nurse tambang amdaba government college da qualified oiraba ado MSF na ingore recommend to biro o PBO ado soi PO ko sa tawjage machi khongthang si hanadi kharara tawrami ado handak tagi meji tang ahum dagi di khangket kangjelai maramdi ai masak mamindi panjaning deba आई क्लब खर ना इंगोर पाव पीबीरे लान चंगिबा मचा मसु अरुगा माई फैमिली दा लेहोबा पैसा थोक्सदबा स्वाई तौदना अखोगी मरी लेना मॉब से मरी लेना लैगिदबा अखोगी मैतै मसासिंगी फैमिली लाइक तमदो ओइरो अरुगा मागी हेल्थ ओइरो अरुगा एनी मागी जॉब तो ओइरो आइना मदु अखोई खनजरगा मदु अखोई आयाबगी लाइन दा अखोई सेमगा अखोई तमना तमना अदु अखोई सि मूव तौरे कांदा मदुगी फन्नमा कॉर्पस फन्नमा थमना अखोई सिंजरे अखोई जेनिम ससु कोई मयामना जी खंबिरिबा तारागी सेसु हैबसे मसिगी डॉक्टर की टीम दसु आइना चेयरमैन ओइजबनी अना फ्री ऑफ कॉस्ट अखोइना अखोइना अखोइ नंदोसु नै आ कौतादा अखोइना नहान जी क्वाक्तादा फ्री ऑफ मेडिकल कैंप तबससै खुंद्रा खुंदा ससै ngarang nan chairenda chachai sumai tawna khoi mafam je tare nipan je khoi chachai loina loina na masaida khoi asok open lebe saida ECG machine piu centrifuge machine piu hamna chingba je khoi jenim sai khoi na free of cost pijari sumaina aina ngamjaba agi matang da haijaba taragadi MSF ki khoi organizing committee thau puberi ruina recommend to bireu aruga masaida khoi gi free of cost treatment tawdaba aruga education ji khoina khoi mateng angam bor so khoina pangjaba swana ngamba khoi leiragadi akhoi paudu pibiro aduga khoi punna jointly akhoi amaga mo mating pangnasi masai or support tawjage aduga isai sagi organ si su leitar matungda khoina leitar matungda imunungi ro amagi roiro swai tongdana khoi donate tawbiba akhoi mi akhoi gi yamna darkar bo miyo amabu punsi kan bai base masi akhoi gi thaudang oiminasi haibo wafamji thamjaraga matang se tinjari puno puthagasari long live MSF Director Jawaharlal Nehru Institute of Medical Science Jenims Makasatha Jarakpa Sidi Akogi special invites the Loka Charakanda Akogi Oja Dr. Chinglen Maisnam Professor Department of Economics Manipur University Haibo Oja Sinasu Lengkat Piratuna Akogi Ngasigi MSF ki Foundation DSida MSF ki Foundation DSida Akogi Mari Lainaba Wapam Kara Thambiram Nabagida Makta Noloksari Loina na aikogi Professor Laisram Deven Singh Director Jawaharlal Nehru Institute of Medical Science na aikogi MSF ki ngasigi 25 suba Silver Jubilee celebration gi thoram masida mateng pangbiram bagi damak MSF ki maikai dagi hana thagat pa phongdok sari Manipur Students Federation gi kunmanga rak suba sahi gi kumon palont ithormasida dai selection biriba ikai khumna jariba president member sing aduga mang the election biriba punmak nuksasi amna su sabarina mayam si phambada su yang warang mani na khanjai ngaktang ai ju yam ngana lakpa wajide oja dhanabi na ngangi da lakjabani adu ngaktang leibis de wai ana mayam su yang warang mani na khale duna ai gi tangai phadana haibam thukpa ngasigi numisda ingona phawjaba khradang thamjaraga ayam tien ai losinjage aina
ngasi MSF ki kunga mangarak suba sahi gi kumon palon gi numis dai da haijening ba makaktang di akhoi ngasi sahi kun ma sure angang amada hairagedi pok padagi na sahi kuma subasi phana phajana chaurani ai samak ai sahi kun ma subada Manipur University da wajawai na changi sahi kulhum doida ai Lilong Horibi College da wajawai ai khangana dum ai like tamaki aduna isagi sahi kun ma subada da university da ai MA gi class sang re final class sang re aduna kun manga haisi yamna mapung pharaba adugi chahi amane aduna ngasigi numisdai da aina khwaidigi maru oina khanjabase khwaidigi maru oina khanjabase MSF hariba Manipur Student Federation hariba loop asina ngasidi akoigi wahang mahangba machang karamba wahang ngasi kunmarak suba mapok kumon koi palon gi numisdai da akoina pokhiba matamda khangiba sagatkiba thanggiba pandam do madu kada yauna koi changjan mangamabage haibagi question je masi palon khuding gi hangada bane madu phangmanga mabra ngamdragana akoina thanggiba khangiba pandam do madu phangma ngamdragadi kaya suba chahi da phangadoino MSF na chahi chama suba da phangadorira chani subada pangadorira sahi lising ma subada pangadorira haibi question je masi hangba machange masai sida ngasai waza funin ro nama habirami ahongba education gi yam na maru ebedi ahong mani hadana ahongba punamang na khoina hainari bisi ahong mani akoina ngasi khali bisi ahongba amagi ne karamba ahongba ngasigi leiriba phemji nattaba atop ahongba ma ngasigi phemsina nungaina leina khalaba masina penjaraba adu aragadi madu aragadi kogi ahong baido madai du ahong mai wafamji thorakte aduna ahong ba harisidi hausiki phemji nataba existing ji nataba anuba atoppa ahong ba amadu bune ba koina ahong bairis adu madu di kamna porakani madugi pandam du mangni MSM na thamiba pandam du koi ngasi lari nitina tamse hairisi haujik oksiki phemjina madugi environment tu leite aduna koi larik nitina tamba adumba makalgi anauba haujik sinataba anau phiba mama laknaba hotnaba duneba ado aina thamjaningi di adugi anauba phibam dongasi di sahi kun manga suba numisdaida lakabra haibigi wahang dongasi di hangmam change yes mayam no ubirong ngani honge Uzapunin ro ngasai makta thorpada ai engoda khalle asu uzapunin ro tawrakiba hamba thengnar kibada matamduda laikiba khogi yamna yang energetic oina laikiba khoina thengnergi matamduga ngasidi akhoise ahal oina la eko senior citizen amadona ahal mo oisalaga khoise la abaneba ado akhoi sahidi hongeba akhoi ahal oisale khoijalei imai ben sing mamang da election birba mayam matama da koi yang lauro madung si da halore left na haloi selai hong se akoi isa da saktam da chahi da khong padu natana akoi na phamni ba thammi ba pandam du da khong padu di madu di akoi na u deba ado regadi madu gi dam ta akoi karma makali extra mile chapagi drakar lai karma makali akoi thabak thoram sing akoi changhen gadage haibadu gi madugi khanani na bagi tangai phadaba manga sidila e na itam jage da me am tham jage ahong ba haibase akoi gi hai lei dauna koi matamgi matungina mullaga mathanda ken bado adumaina masigi pami ba ahong ba sidi hai lei dauna mullaga ken de matam na nung purakani ahong ba ka haibadi wahai wani kedong anda matam na ahong purakte matam na porpa ahong badi akoy ngasi orisini matamam na koy nawarami ngasi di halore si natana ahong mamata ka sulaiti
matam amada MSF sema matam amada laikiba Manipur gi saktam ngasi di karamba saktam da leire Manipur sa ngasi kai ga rahing kai ga rahagi madu question me am throkna ngasi di lebaki akogi kogi narol sing hai tar maru na koi mahiroi narol sing na magi mathwai khubak ta haptuna lebaki da mathwai karpa adung tanja amade ne mangsi kunma rak suba kogi Manipur Student Federation gi magi common bangduis dung masing maximum ke dore matam du da leigidaba organization masing ngasi di sauri yung madongna mafam kuding mahiroi gida wagera naharong gida wagera mara pabi wagera lup kuding maksina masing thi bangam magi wang mada hengalak pa matam du ngasi kunmarak suba sahi koi kumon palon ja thoi sa masi jo koi hangada bane kari gino akoi organization laina mahiroi gi lup anu ba thori se kari gino si question ja koi na hangbam to mada adu dai ama scientific na pizage aina pizari se aigi wakal nate pithribi pombada sinaba scientific oiba dumba makalgi magi miyeng do ai madu da haizege ahong ba haibese masi aina sa haizege biduni hai le dona madi kiendi mullaga kende matam ngairga kende madi makhong da changaga niktraga di yade makhong da changaga nikaga kelak padubuni koina madudani koina porkadori ba hong busde aina haizaba nate malem gi pithibhi gi khwadgi hena maming chalaba nahasing na khwadgi hena pamnaba furit ta kogi kanu yektana yauriba che gobira na harami bane khwadgi maming leba revolutionary singi marakta nahasing na khwadgi pamjaba maruina Manipur gi nahasing na su khwadgi pamjaba che gobira na harami ne revolution haibasa ahom haibasa masi mathanda kiende madi nitragadi kiende nikkadabani hai ado ohi ama kiene na banik pa matamda akoy ithanda sangaga nik pangamdi maramdi mapang kalba uama aina kramaina ithanda sangaga nik ketor wakal da dilay nikki han kan bai wakal da lay adubo nik padi ngamdi ado rigdi kedor ga nikane masing changeba masing yaudana akoy gi pangal puthok pa yade mada adidani ngasai uja dhamina su agi mange akoy gi tamo deven doctor su ani mana pibiramba apun banatana kari leri tengna ba hadami se pun draga dinik pangamoy pun bahisi masing duneba masing yaudana akoi apun bahisi masing sagat patun ado masing du kari da sagat tori ba nik minna si haiba pandam du da sagat tori ba nik agong tang nik kalenji ko haiba pandam si da manaba mayama makoi wakalon manaba mayama manada ba su manana ba makalgi madugi campaign changsala kanda mata ai da madgi banner ma khadu da pora kandu da akoi ngasagi nikmin na bado madu da yausi ko hai madugi thabak si organization khudi mukta si mathok tai aduna akoina ising si sauba matam da manin on base hek akoi thangat paga manin kisu onde madi celsius digi chama sudring di magi manin ji onde kunda onde tarata onde kunthata onde nifuta onde aduna ngasi koi mangda lingsin berba satra sing mai roising mayam na hangada ba question de kari gi noi sing na akoi gi 20 da akoi gi sauda akoi gi saudri bese kari gi no manin ondri bese kari gi no 100 das akoi gi magi manin oli se kari gi no adur gi 20 de on ba ya da ba tien da manin on da besing do ai masing manga tang lera kanda ngasi di manin on bagi ako ya asapi bedu bedi adu mangla ngarga to kodoine aduna masing dagi magun to ya besa mase koi science na hai bene aduna MSF na pang gi ba pandam do madu gi du phangna ba hona ba matam da MSF gi masing change aduga MSF ki magi masing du ga loina na magi expansion change madugi masing amasung expansion hengalai bai mate atopa napi singna mayam hogalo oeba napi singna mayam ikoi na makai mari dagi hore ise masi kari dagi no haiba matamda aigi usa nuksa ai isa do madugi expansion sandok podo ngamak trakam dadi atopa na makai kushile madu morning si Manipur authorities ngasi lup basing mayam hengalai hari basi mapungda leiri ba lup singduna magi maka panna masa panna madu akogi sandopang ngamaktabduna mabu oini yomzalak pane ngasi ima kaitel mayam jengbiyo
फजगरबा इमा कैथेल खुदिंगमन सिंथानरबा इमा कैथेल ngasi di kari ore makai mari second hand langoi changidana hauji akogi second hand gi langda koi luk khidore aina chamtam na haijabagi wani aina hauji haijariba second hand kwari panbasi ai waramni khali manipura adubo aina chamtam na haijabagi wani somna kalda akogi helungi adagi akogi pisa kol मैम की मखोल तारक तबदुगा सोमना कंदा इमा कते लांगोई चन की बिदुगा मरी लेने है बिसु अखोइसु मसी निंगजम कम थोए अखोने की गेदरु से मिटोप तनते मिपोट छुने से अखोइ निंगजम मिनबा चंगे मिटोप तु थिंगगा मिपोट न सुम देव तर चंगल अगदी योगचाक अलु इरोमबदो अखोइ ngसिदि निंखा तमद्रे दनको मिपान तांगे योगचाक सु मपांदे पुसले अलु सु मपांदे पुसले ngari सु मपांदगी ने कोइ सिदा नमजबई वानी आसाम लोमदगी ने अखोने पुथोइजे खयात खक्तनेबा अदुना खयात खत पुथोको मतमसनी यलोमी कलु हाइजे पोथोक याउदना करंबा खोगी यलोमी कांबु मा मसा मथंद लेपंगमगी के अदुना पोथोक याउदना खोइ कन मंगमोय अदो पोथोक पुथोबई मतंग ददि कैनो हौजिक मयाम जे ता हाइसे कमाय तौदना खोइ सुदना पैसा तानबा याबा याम थुना पैसा तानबा याबा कि अवेयरनेस कैंपेन में चतसेबा मी मैम थोरकनी सूरगा तानबाइदि मी अनि छुना थोकपदे हम वाय सूदना तानबदुगी नत्र खोइना ngasi वारी सिंगसी अइन हान मयाम म थेंगने खोइ ओजा छात्र खोइ सेपरेट एडमिनिस्ट्रेशन की मतंग द ngang मयाम जम सारे सुमै वानरे अतैदा आई लोसिनजरगे वहां अमतंग नि हंगबिउ अदु आई चचगरगे न हाय मैंगी मरतगी वहां अमता हंबिउ याद्रेस ओजाना ngang bu yare da खोइ लोइ खंगजरे हायबा ममदि खोइ ngang द लामनि न ngasi चिम्फा पुरे अताबसु इसाई धंदा खंगे कोई थातो कान आई ngang से तुम जन ngang ले रमेन इमाय बेजिंग ति पतन चिम्फा पुरे छात्र दि याव दि इमाय बेजिंग तुम चल तुम यावमंदना अखोइ करी ngang का दोइ गे से तुम अखोइ याव द तुम मीडिया तुम हाइ ग तुम मदम अदो सेपे मिसर की मतंग दा मणिपुर की मिसिंग की मतंग दा येलोंग की मतंग दा क्वेश्चन जे हंग कदो माले अदुगदी मयाम दगी मरता कनाम क्वेश्चन नंगु याद्रे अदु मनिंग दा लेबन पिम गना खुमांग ओरो तारगा माना ममित सुमा पीता है अदु माना अंगो तो क्वेश्चन मा हंगे समाइसि मणिपुर की इमालेबा इरमदम सिगी वाजरबा इसी संजिंगसिना ममित तगी मपी तादना सारबन साइस ममित तगी मपी तादना माना हंगीबा क्वेश्चन से फजन ताउगी कोइ नैसु नाकोंग जे थांगदन फजन तारे अदु माना करी हायना हंगकेबा क्वेश्चन से ओजा सलाइ की पैसा जो कैदोंगै फंगदोइनो हायरे करीब जंगम दे ngасai मणिपुर की सबे हाइसि मोंद करीब जंगम देबा मादी लमजिंग बगा सलाइ की वखन दु गाव लेरमे अदु नाइना पंजनिंगि मयाम से कोई ऑर्गेनाइजेशन मसिंग सुरा यामे पांडम जो फज फजबा मयाम सु लेरे अदुबो असोइबि की चांगदी नोंग नोंग की हेंजलैबा ऑर्गेनाइजेशन मसिंग लेफ्ट हेंगलैबा अदुगो मणिपुर काइबयागी पोचिना तपना तपना कोई हेंगलतन ngasi कोई बोल के नोदन पोखागे तौरिसे करिगिनो हाइबसे अखोइना लेजरिबा ऑर्गेनाइजेशन इसाजगी हाना हंगदमने अतोपा हाना हंगमसे अखोइ साता हाना हंगसे यंगसी ओजा पुनिद्रोना हाबिरमिदु यामरोबने मणिपुर मिटोप से लाख 13 यौरे हारिसिने अदुबो पॉपुलेशन सेंसस करी हरकनी मणिपुर मिटोप लाख अमगा लिसिंग मौद्राते लेतंग हरकदोइने मोइदि अदुरगिदे कोई क्वेश्चन तोम थोक्तरा मोदी नुपी मसिंग पिरकदोइनी नुपा मसिंग पिरकदोइनी केंद्र मसिंग पिरकदोइनी कराइदे लई खुल करमदे लई लोइन पिरकदोइनी मोइदुदी अदुरगिदे मोइन हंगो मी लाख 13 दु कराइदे लई कर्म केंद्र दे लई हरगिदे आइनो सिक्ता पाथोकनी केंद्र मदा लाख 9 लेबदा केंद्र मदा लिसिंग 3 थुंगे सिंगमदा क्या लई अदगी कनो क्या लई करी अखोई थांगैबंद क्या लई उरिपोक क्या लई सिगी क्वेश्चन से लाकदोइने सिगी से अखोइदि मपानदगी हंगे एब सिगी से अदुबो कराइदगी पी सेंसस ने पीबददी ngасagi masing du more da kya lai chandien da kya lai adigi aduna kya lai nupi na kya no nupa na kya no sahi kya sumna kya lai ju loina pirakadori ne adu regedi akhona hairiba masing siga makoina leiba masing siga masi thiba isi manipur di yam pik panina yamna makhata na koni thidra kasu hekta ira lai no common sense na thiba ba pot lerak panina akhoi gi lejariba organization sing che masi marata na makhongta na mai magi akhoi gi jaga sing sandok tan leragedi jaga sing du gi report lo waisi aru banate aduna khoi ngai be aroi अरानबा पोट जौरमगदी कोई मधु लेंगा गाइबे अरोय अदगी एक्सपर्ट गाइबे अरोय अखोई सागी मधुगी दमुता तसेंगना मधुगी दमुता तुम बचाव खंगना थबक तोरबा अखोइना थिगतपा म चंगे
aduna aina thamjage tang kano to meeting le population commission gi ai su expert member oina happy bane ado hojik magi miyeng observation thamnar mai madu da hanjan jaroi point ai meaning amba point da yam hanjan ganda ba misa mane hojik si masai ngang bi di setil li basi khoina wa ngang dringai da audience ana identify to haibam le wa ngang da audience na kari pamam ga da gese masi khallaga ngang basi masi am maru ne hoi ngasi MSF ki lingkhat ki bagi sahi kun manga suban me ne sumi sahi da chachabane aduna si da document da sahi asuk sure to bone thobu mi di sahi de yaro admai chatba yaro sahi kun manga sure mapung phare ga yaro haidi magi thobu matam sahi ama ani magi experience magi skill to ba matam adu aida dum laidoi ne sima wapom ware adu hojik mayam gi tin biri mayam se koine kari gum thaba ma chaba matam da lambi da nong chura ga di nong duna chotna ba akoi khudak ki oiba akoi firep ama natraga madugi sem sapa ama thok dai madmai tokna manipur da MSF ki oijaba objective magi planning mayam leiba di tongan blup singi lener glasu ikhang khangogdana manipur thugai ba pambagi ama khak phatlong lakhibado aduna ngasai akoi na karigumba ma thabak chap ka nong chura ka nong degi akoi chotna ba khotna ba phibam semba thorang mayam pakhet ba maina akoi na so akoi gi hojik laiba phibam mayam se masi akoi khudakta lakpa mayam masi thengnaramdana chatpasu yaroi aduna manipur da hojik mayam loi khangramni mi ohumdi lal hore ai gi di mayam nainabio thamjabani ai decision oin bijaroi akoi nainagadoi first ta manipur gi lam je thob matung da akoi na chatpa yaba tampa ki lamji chatpa yaba ngamkhai gi chang se pixel lakpara sokthor pura habisi ma koi haina bam chang number 2 lanji yakda koi tawba yaba tawre kanda ai khoi gi sibagi chang se sinabagi chang se mai kai ni gi manipur thugai pambaga manipur kanba pambaga sinabai chang se masi ma chang se mot piu first ta manipur thugai pamba na taruk siba manipur kanba pamba na ama siba kha sangalaga manipur thugai pamba mari siba manipur kanba pamba na ama siba haujingna manipur thugai pamba na ama makhai manipur kanba pamba na ama gi sangdala ine si yingko adu manipur thugai pamba kambu duna kari no hari se kari kadai wai do di magi honorable exit ama magi ikai magi hantok ba yare na khala hantok do no habis first ta moina phong tamisi manipur da president run thamo hauji chimi so ba bire loktho habisi phong thambane adu wai de koi khong hantok kena third ta moina lona hari se ai khoi gi siri ba mi masing se masiga manana moi sir kan da koi hantok gam ne manara ko durum ni ko khalai sokpadi yam hele manipur kan ba pam yam hen soe hoji sigi leiba mayam seda bharat sarkar na haram doise president run tambadi yaroi koi 24 da lok sabha election lei atai state se bibam padi simi je chinba yaroi noina mi sibi jang mana bai bado adu di koi tek honara ga dum kai dum silla ga dum mana halake ga haiba amal ram basu ain khalle adum soi ba siri mayam je adu kari yain thi music ta ba ya ba wari manipur si ain khangba mayam sisu kamai tawgram khangte nong to thokte phajana ngangte hojik NIA na nepi macham ga nepa macham ga hatpada se na phare atopa mi khar phar kan da hojik makoina khangi kari khangi no haibada moy lam tarai se kuki jo militant jing na manipur lam tarai si Bangladesh amadi Myanmar dagi support lorga India thugai na hona bani kaya da yongko akoi bu lalu bijara them ya bada adu wadi kari gi mona su hojibok dong noi hojibok hantok tri no hojibok phadri kari gi no kari gi demu hojib to lo pi dam mim no hek to boga Pakistan de bom macham pakhaya de ye sorry Jammu Kashmir de bom macham ta pakhaya de hai dai ne Modi ju arba kano so koi gi Amit Shah ye Pakistan ka haat hai moi masi Pakistan khudni Pakistan to pakhaya lim nai ne ba hek to boga si manipur da si yong na siraba si yong chorpa mayam je nungti gi soi nungti gi koi gi irang he to ko da soi mayam ji kam yam gi sok pada sigumba government of India na thammi ba wafum khara se si ko yam mun khangba ma changi kaim ta to roi hai ba ya ba hai re manipur gi si la to eastern command se army ma kok se unare hai re ipung am hen wai sana re hai re
dum tai adum thopam tawi Assam Rifle DG unare haire logde security advisor unare ngasi ngarang si haine jai tha mani mamang loi unare ma ngatne hai bia ba haire mayam hai loi tawi tai khangi togde tawroe maram di makhoi pandam tongan bam lei dieba khangi mayam loi ne mayam ne ko aduna ai adon yam chatha joroi matam su yam logjoroi na haijagi mina aduna hojik aikoina nainagadu si hojik akoi mangjabana karino tongjabana karino ada masi akoi khangna thabak tawdragadi yaroi sumnak faba mina angka hotragadi angka foltar wa ngai ngaki ningak ne papaktok toba pangta toba madu dum maduna foli phom phom yeng madi ngaki phajaba yai ba se marathon lamjel ma chen ge hargadi lamtha phamdagi magi lejere pangal mana thungado mafam kramai tok chen ge haisi ma ad khalla chen ge dam ne lamtha phamda leiba mayam dagi yeng ba nungai na ba hekta angam bi tha na khudup tha chen ba mayam ngatang khuba khu ne phajayena adu aswayo lambi tu le rang ne si yam munna khanbam changi mai ben mayam su yam taha ta ba yaroi maram di khoi nga so ba nga masa tin ba se matam puna mo da nga so ba machin ja ko to ko ne nga masa adu gi da sa da ngasi khoi tai ngasi khoi sini na hoksing na manipur gi pun ba saktam ngak na ba manipur de singna ri ba mayam se masi thengna na ba khon ba chat ba matam da mafam kya da pha pun lei ba ya di ba ade matam mam de khoi gi pai pu yam thongna pharami imai ben khoi gi sinau oja sing loi khangbi rang ne ba matam du gi pai pu jing thongna pharami di maning tamba leibak amagi maning tamba miyam duna maning tamba lami sing duna maning tamna wayap tawjeraga maning tamna lan salam baneba aduna lan da mai mating de photo bangam meba se ngarang asida lan ke sabung kholom do tarugal khare kamna khone tai da thongna phaba mayam yong ne manipur kan ba mayam adu army na Assam Rifle ma ke kya thalabina magi marin de photo bangam moyaba mamdi ma maning tamba leba amagi maning tamba lami amanate maning tamna wayap lawga maning tamna satpa yaba oideba aduna ikhoina mamaida lepagadi ikhoisi apha apur kyana lairabani ikhoigi wakat tadrabani tadra wakat tarak traba matam sida ikhoina kari tawgadage ikhoina kari tawragadi ikhoigi ripak iramdam kangedage haibase masi yamuna khanbam changi aduna Manipuri Student Federation si MSFC akoi youth ki or kanone student as well as youth ne satra juni aduga mukhi naha si naha gi thogdang su lobudawne adu naha si akoi gi asa punamaki mayam gi tungna padi source ne koi lebak si gi naha singsine yamna sumna aphawa maiwol amada mayam singaga akoi puna bo hona kadabne naha sina khwaidi marune aduna naha si khunai dugi yanglin sarune hainari bani aduna ngasi sahi kun manga lingkhat ki ba surabani na magi planning magi objective lingkhat ba matam da 1998 ki ngasi gi numit October gi tang trom do lingkhat ba numit tu da manga ngani road map ma soida lengoni road map tu da khoina chatlaga adiga matam gi oirei ba fibam mayam sida masi adapt torga maduga khoina lingkhat limba matam dugi lingkhat piramba ahal mando isi naw sing do maduna kari manglan am thamami makhoi manglan du da khoi chatlibra nataga koi karai pa uchat pa yai maduga matam gi hongi mayam jina karai dana khoi modification tawgani haibna sing badu thambiraga khoi thabak tor kani thajai yam nungai bu numini ngasi di birthday ni MSF ki aduna nungai thaba oibiyu aisu 2001 gi February tang 33 da MSF ki president oina wasak lokjadana aisu 2001 2 gi kano pujarami matam da ceasefire ga thokpa matam doi MSF ki president oijarami aduna aina su hokjarpa aigi mafam sigi platform mafam sida leiringe tamjarakiba khwacharakiba mayam MSF ki platform dagi koichat chachadana khara khangja khojab ojabaduna ai amuko da tam ahum lakti president oiba phangjare madu credit doi MSF ki platform da gini haibasi mai sidagi ai saurangna pijaraga ipunamak ngasigi silver jubilee gi nungairaba numit MSF ki nungairaba numit asigi I wish when masi pijari thank you Lengan pi ekoi gi luki chal sing na puthok pirak na ba ningsing jari loina de lengan pi si boy koi gi vice president gi thawai popiri ba sapangdam Sunil Kanta amadi general secretary Tekcham Rojit amadi
Vice President Sabungdam Sunil Kanta anina yamba Commerce President amadi Secretary Singda lengyan khudol tambigani. Aduga loinana aikogi MSM asibu haudorakpada achauba thodang laubigiba aikogi Chief Advisor yamba lokoi power box stage ta lengkhat phiraknaba naluksari loinana aikogi khudol po tamba sida aikogi kai kumna bot poina kubang awba ma pumina bagidamakta MSM ki maikai dagi naluksari. Ming mona ko palaga ko popera tenawalo mo tawigano hanay ko gi former photo session nama tawina ba MSK member singda ningsing jari kalau sansan birakan da ko roni to kanda punna photo ka pinan ningsing saya presiden. Tapi sudah harus sudah. Ayo ulang kali ini. Thank you. Maka sa tasarap pa sina aikogi MSF ki tungan-tungan ba aikogi Mamang dyan bigyan o. Kitang handog biyo ay nami eh. Matang oina aikogi mahiroi lup taruk amadi lup taruk ki advisor ki thawai pubiriba yamba singsu punna lengkat piranaba noluksari loinana aikogi pangan student organization PSO ki president buso lengkat piranaba noluksari amuka na ningsing jage mahiroi lup taruk amadi pangan student organization PSO ki president ki thawai pubiriba yamba sing amadi
Mayro Lup Taruki, advisory Tawai Piba Yamasing Busu, Mutapuna Lanka Pratuna, Masaki Michael Degi, Achambal and Pikudu, Tambaki Tanjasi Logs again. Advisor sing Busu Puna Lanka Pranava, Masaki Michael Degi Hanan and Luchari. Lengyang PSC po kudol tambina bagi magta allo pasigi President Yamba Hijam Rosen. Ado lona na aikogi Manipur University Student Union musugi hoje thawai pobiri ba marunga pang ichilinaw puna magpasu lengkat piranaban maluksari hoje musugi thawai pobiri ba marunga pang puna magpasu lengkat piranaban maluksari Hanam ningsing jari aikogi musugi thawai pobiri ba oinam Premdas naksu mapa masida laitara gadi STS lomda lengsing bidana ba noluksari Lengyang pikudo tambina ba luba sige President Yamba Hijam Rosen. Ngasigi punga mangarak suwa siba zubigi thorongi kudong sawa lauraga puming nungsiba amadi laiwai kraba matam amada Manipur Students Federation MSF ki Vice President ki thawai pubiduna koi manau oiba koi pai punamapu lamjing biramba Yamba Juke mahaki pominazaba Yamba sina ngasigi program asida ngamjaba selgi mating to binambagi damakta Yamba sibu MSF ki makaidagi thagatpa amadi kai khunna buchari lonana aigi Yamba Jugiana su isorgi khuya khada ingna singna leboisno hagwa humjide khamjeng Ako nasa sure ha Oh sino ito EMSK ko Yamba pensan baso STS lomda election birangna ba noloksari EMSK thawai program ba EMSK former president Yamba pensan baso election birangna ba noloksari lengyang PSC ko kudol tambina bagi damakta
MSF की एडवाइजर याबा नरियाबा मिलन लेंथोक पिराकांदो को लेंगान भी कुदल तंबिनबा नुलुक्सरी अखोगी मथंगदा अखोगी अमस्वागी प्रेसिडेंट ओइना लाइब्रेरी ओजा दोरेन खांगानबा अमदी अखोगी ओजा प्रोफेसर बीपी बुसु स्टेज असिदा लेंखत पिरक्तुना एमएसएफ की प्रेसिडेंट अखोगी लेंगाम खुदोल तमनबगी दमक्ता नोलुक्सरी लोइना अखोगी एनआरसी की प्रेसिडेंट की थवाई पुबिरिबा ओजा ओजित बुसु स्टेज ता लेंखत पिरक्तुना लेंगाम भी खुदोल तमबगी तंजा असि पुन लमिनसी हायतुना नोलुक्सरी मका चथजरबोना अखोगी कोहरगी ओजा फिलिंदो कोनसम बुसु पुन्ना स्टेज ता लेंखत पिरक्तुना खुदोल तंबासिदा यामिनसी हायदुना एमएसएफ की माइकाइदगी नोलुक्सरी लास्ट तुम असी मया की दो हली मया की दो दा लोको लोको हली ngak chango ba ahano maktada MSF की 25 year anniversary celebration kungamara suba foundation day silver jubilee ga mari lainana mang lengsin biriba amadi dash member lengsin biriba punamako kognona karam jabuga loinana thagasari सात की प्रोग्राम होइबना मरम ओरकांदा इमा इवेन लाइरोय नमक तंकिबम नाtai साम दो मानरे अथुना आई याम टेंशन ना आई गांगजगे तसिंगना MSF 1998 के अक्टोबर की डेट 13 दा याम की दमक माहिरोय सिंग की दमक पोरखी मदुगी मतुंग तारकदा MSF न मियाम अमदी माहिरोय सिंग की दमक थोकदांग क्या लाक्तुना थबक थरम क्या पांथोक्तुना ngasibo लागले तसिंगना ngasi MSF की फाउंडेशन डे अमदी सिल्वर जुबली गा मरी लेनना लेबाक सिदा तंगदु लेता दबा फिबम अमदा ngasi लेरी थवाइना कोंथा पीख्रबा इमा लेबाक की दमकता मणिपुर इरमदम की दमकता थवाइना कोंथा पीखिबा खुदिमकपुसु MSF की माइकैदगी अवांग थाकी काय कुमनबो उचबग लोइनना ngasi की खुनाई सिदा तुंगी मिरोन की दमक अकोय पुन्ना कोई लेमिना द्रगदी तुंगी खुनाई की कोई लाकदब फिबम मसी कोई पुनमक खंगबा अफम मक्तनी
ngasi amaga nungsinaramba masagi integrity amadi nationalism da wakhan oijaramba iramdam Manipur sakdam kaiba yaroi haidana miyam amadi mahiroi singna sahi chupagi oina miyamna laudun lakrabani adubu ngasidi karamba makhalgi lalong koina khangi kanana aikoigi iramdam Manipur sibu machet tana tugainaba tawriba thabakse aikoi miyamna khanga lakrabani tasingna Bangladesh tagi Myanmar tagi sanglakiba miyam sing illegal immigrant sing bo India lengak amadi Manipur lengak ka suspension of operation sugri agreement tong matungda Manipur da lan holiba sigumlaba phibam makhatane adu gadi akoi iramdam Manipur si karamba external force amana thugaina ba sin bage haibasi koi mipum khudimangna khangnaraga leiraba wafamni adu oiragadi aikoigi mahiroi ama oina akoi miyam ama oina iramdam Manipur kaidanaba iramdam Manipur kairangnaba honaragriba si akoi punna thingnaminaba ama sangakpaduna maram oirkanda aikoigi multi ethnic gi oiba wakhalona sagalakanda amaga nungsinanaba wakhalona sagalakanda aikoigi joint research forum ama koi community khudingi akoi thamba mathau tai maduna thagadi aikoigi khunai se nongmagi maning hangani amaga thajanabagi wakhan watkani haina koina khanjai maduna maram oirkanda tungi mirongi damak tungi khunai gi damak tungi Manipur gi damak aikoina ngasi leplaga taminari ba furik khudimaki oiba forum ama thamba matungda aikoi nuksinaba amadi hanagi iramdam Manipur gi wakhalon chelamba nationalism amadi integrity gi wakhan lakma matungda pisla akanda kunaya sigi sakhatpam mayonda koi pugani tasengna ngasigi irang asiga mari leinana mahiroi amadi miyamda sotharaba kunaya amasu oiribani maduragadi akoi education amadi semilonda akoi punamakna mai onsandana education da koigi akaiba pidanaba semilonda koi hena semilon langnabagidama koi thabak thorom pakhepa mathau tai masina maram oirkanda koigi kunaya ama awonma maporakani madu natragadi koigi Manipur kunaya si tangdu leita daba amasu oigani maduna MS service side dagi koigi 25 years koi silver jubilee ga mari leinana any ethnic multi ethnic group singa punba ma koi forum ama lehenba mathau tai habasi mai thamjaraga ai tension jage tasengna sagi program su leibnai lo sanjaraga amuktang punna hugat minaraga long live MSF long live Manipur lauminaraga koi program si tension naba tawminasi si matangdi imai ben amadi mahiroi civil society kudimangna si matangdi tawminarsi ai laujal lagi ko han basina Manipur habiro anisa long live long live long live long live thank you masing warsuwana MSF langjariba hawhok tabana sasing na langjariba